ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯏꯔꯦꯟꯈꯨꯂꯛꯀꯤ ꯖꯤꯞꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯃꯤꯠ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝꯕ꯫ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ ꯇꯥꯏꯔꯦꯟꯈꯨꯜ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 30ꯃꯨꯛ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯄ ꯂꯝꯗꯝ ꯑꯃꯈꯛꯅꯤ꯫ ꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯊꯥꯏꯅ ꯖꯄꯥꯟ ꯂꯥꯟ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯅ ꯈꯨꯟꯗꯥꯔꯛꯄ ꯃꯇꯝꯗ ꯇꯥꯏꯔꯦꯜ ꯀꯧꯕ ꯎꯄꯥꯜ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯇꯥꯏꯔꯦꯟꯈꯨꯂꯛ ꯍꯥꯏꯅꯁꯨ ꯃꯃꯤꯡ ꯊꯣꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯁꯤꯜꯂꯛꯇꯨꯅ ꯈꯨꯜ ꯃꯆꯥ ꯑꯃ ꯐꯥꯎꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯤ ꯃꯁꯤꯡ kaya ꯌꯥꯝꯖꯗꯅ ꯂꯩꯖꯕ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯔꯪ ꯑꯔꯥꯛ ꯀꯌꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯃꯃꯤ ꯀꯌꯥ ꯇꯥꯗꯦ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ, ꯐꯤꯖꯦꯠ ꯆꯥꯛꯆꯥ, ꯑꯔꯤꯕ ꯃꯇꯝꯒꯤ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯣꯟ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯥꯛꯅ ꯆꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯃꯛꯅꯁꯨ ꯌꯥꯔꯛꯇꯕ ꯃꯔꯝ ꯀꯌꯥ ꯂꯩꯔꯛꯄꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯅꯅꯕ, ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯆꯠꯅꯕ ꯄꯥꯝꯕꯩ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯦꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤ ꯑꯃꯈꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯇꯕ ꯌꯥꯔꯛꯇ꯭ꯔꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯅꯝꯕꯅꯗꯤ ꯁꯥꯏꯀꯜ, ꯔꯤꯛꯁꯣ ꯑꯃꯗꯤ ꯁꯟ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥ: ꯇꯥꯃꯣꯆꯥ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯈꯜ ꯄꯤꯛꯁꯟꯒꯨꯝꯁꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯣꯟꯊꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯒ ꯂꯥꯛꯂꯕꯅꯦ꯫ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯀꯤꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯍꯣꯠꯅꯈꯤꯁꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯟꯅ ꯑꯉꯥꯡ ꯈꯔ ꯆꯤꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯁꯅꯥꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯨꯟꯅ ꯌꯦꯡꯂꯕꯗꯒꯤ ꯃꯄꯤꯔꯥ ꯐꯥꯎꯕ ꯆꯦꯜꯂꯛꯏ꯫ ꯃꯗꯨ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯏꯕꯣꯝꯆꯥꯅꯁꯨ ꯎꯔꯤ꯫ ꯏꯕꯣꯝꯆꯥ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯍꯥꯞꯆꯤꯟꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯏꯕꯣꯝꯆꯥꯕꯨ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯆꯥꯅꯔꯨꯗꯨꯅ ꯃꯄꯤꯔꯥ ꯆꯦꯜꯂꯕ ꯁꯅꯥꯁꯨ ꯏꯕꯣꯝꯆꯥꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯁꯅꯥ ꯏꯃꯨꯡꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯏꯕꯣꯝꯆꯥꯁꯨ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯋꯥꯈꯜ ꯈꯔ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯎꯄꯥꯜ ꯋꯥꯄꯥꯜ, ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡꯇꯅ ꯌꯣꯝꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯕꯅꯤꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯋꯥꯈꯜꯗꯨ ꯈꯔ ꯃꯈꯩꯗꯤ ꯏꯪꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯑꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯂꯥꯛꯇꯨꯅ ꯐꯝꯂꯤ꯫ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯃꯔꯦꯡ ꯆꯥꯎꯏ, ꯐꯜꯂꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯑꯗꯨꯗ ꯅꯨꯡꯁꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗꯦ꯫ ꯌꯥꯝꯅ ꯏꯪ ꯎꯔꯨꯝ ꯂꯥꯡꯅ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯣꯝꯆꯥꯗꯣ ꯐꯝꯊꯩ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯩꯁꯤꯕꯨ ꯀꯔꯤ ꯄꯥꯞ ꯆꯦꯜꯂꯕꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯃꯤꯠꯁꯤꯗ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ, ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯏꯁꯣꯔ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ? ꯀꯅꯥꯒꯤ ꯑꯁꯥꯗ ꯍꯤꯡꯗꯣꯏꯅꯣ? ꯍꯤꯡꯅꯕꯒꯤꯗꯃꯛ ꯇꯥꯟꯒꯗꯕ ꯁꯦꯜꯁꯨ ꯇꯥꯟꯐꯝ ꯈꯪꯗꯦ꯫ ꯑꯩꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯑꯁꯨꯝꯅ ꯎꯝꯗꯨꯅ ꯐꯝꯂꯤꯉꯩ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯁꯛ ꯊꯣꯛꯄ ꯁꯦꯟꯖꯥꯎ ꯈꯔ ꯄꯥꯏꯕ ꯕꯥꯕꯨ ꯑꯗꯨ ꯆꯪꯂꯛꯏ꯫ ꯏꯕꯣꯝꯆꯥ, ꯅꯪꯕꯨ ꯄꯣꯊꯥꯔꯝꯃꯤꯔꯣ ꯁꯤꯗ? ꯑꯧ ꯃꯥꯃꯥ, ꯄꯣꯊꯥꯔꯝꯕꯅꯤ ꯁꯨꯝ꯫ ꯄꯣꯊꯥꯎ ꯄꯣꯊꯥꯎ, ꯑꯩꯁꯨ ꯄꯣꯊꯥꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯌꯤꯡꯕ ꯑꯆꯤꯛꯄ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯂꯧꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯂꯥꯏꯑꯣꯏꯔꯕ ꯎꯄꯥꯜ ꯑꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯑꯃꯥꯡ ꯑꯁꯣꯏ ꯑꯃꯗꯤ ꯇꯧꯍꯩꯗꯕ ꯀꯌꯥ ꯑꯃ ꯇꯧꯁꯤꯟꯕꯅ ꯍꯧꯖꯤꯛꯇꯤ ꯍꯤ ꯌꯥꯏ ꯆꯦꯜꯂꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯁꯤ
kananasu khangbanat. Aduna maram oiraga khul asibu awaba kaya tarakadori. Maram asina makoi anina nungaina famduna leiriba asigi hek mamangda sum charaba achoba usa amakak tektuna tarai. Matamda makoi animakto khangpre khangna chongthoi. Matam aduda ahal oiraba babudu swai lawi. Mamitu usa aduda munni yengi aduga mathaktasu amuk munna yengi. Babudi jingnaba ama poklebani. Mahagna angang oidingaida mahagi ahal singna libiramba wari sing adu khudak aduda ningsinglai. Madu ningsinglakpada tu khyau khyau su chongli. Loinana athapa mafamgi chingyagi lam asidasu amuba nongna amu ngarang ngangbadu lepa leitana tarak ago nong mamitsu phakli tawri. Phibam asi loinama urabada taraba amadi amangai wari sing adu ningsinglubada babu panthadana leiba ngamlaktri. Hoi mai karimata hairamdana lengzumda khudaidu khuna pairakpa adu phart haigat khiduna mayumda tapna praprap sanghi. Adubu ibom chadi ingangakna kari tawrubano khanna yengduna adumak lehawi. Laimaida tariba usha achoba adu munna yengduna non tharaga paigi aduga mataida thajingi chingsili. Matam asidasu mahaki makutta jingjing lauba amadi mamita masing marang oina mapuroiba leigi drabi lukhrabi amagumbagi saktamsu uraklami. Maduda ibom sado mamitu ushinduna bakuk adu paiduna makokto ngauriba adugumna phamtharakki. Aduga karisu tawkhidri mamitu pangthuraktuna mahaksu kuyingi adubu babuna hairamba wafamdo ningsinglakpadagi mahaksu panthaba tawda yumta halai. Mahakna chakhiba matam asidadi tairen pambi asigi manasing asalirili hai humba haurakpaga loinana. Uzaw adugi mami sami oi kari oi nupi ama fat thorakhirami. Aduga lamhang aduda mangkhri. Masi pumba kanana su uhauba natti. Somdana sana chakhumda phamdana maikhuna yomlaba phunga asida chak ado mamai mamit men man tadaba makhai yamna uhana thongnaba hoknari. Aduga mangondagina ibom chana kauduna imung tamna chalei. Kaidawrage tamaza se engonda amta onsilause. Adubu kaidawrage haiba nanga khannadaba yadaba aruba ama leirini. Wahai asi haiduna maka lamlaba maithong aduga loinana sanada wari pumbado tamlai. Maithong maksiluraba sanasu mahaki nupana tamlaiba wari kaya asida asa amadi urakpagumna tawrai. Adubu hainariba wafam asidi ahanba gari amadi thidaba yaroidabanina amuksu hek wakhal tawmini. Adubu ibom chana nupa haibada oidabanina thangnaba khulsingdagi gari leibra hanglase haiduna hainabadagi wakhal kharadi yangi makoi anidu. Laibak phabadai tawse hairabadi thabak asi phanglabadi makoi ani selgi awabadi leiroi khalai. Asamna numit ase wakhal nungaina leikhirami. Numidangi matamni ibom sana asa ama urakpa asidadi mahaki nupi asibo wahandana thamba ngamlani khallabada hena nungsiba phawrakhi. Aduna maram oiraga leisa pakhang amagumna ngamjaba khudol amadi khudak asida ibom chana mahaki nupi sanada piningai. Chakhumda chak thongminaramba adubo ibom sado phuk haugallaktuna momon tawraga thoki. Sanasu karisu khande karisu haide sum thoki boy khali. Ibom cha sumangda thoraklaga thabal fana ngaliba thajabu nofet tawni yengi aduga machinda su tapna asumna soli. Ngasidi aigi nupise maka lamna hanadagi hena lehenba ngamnanaba khudol ama thabal mangan ahakna mateng bangbiuko. Wakal asi khana mamli tawba lambida thorai. Lantak tariba yumsing adogi thongnau amadi thongjindagi thorakpa thangmaigi mangal singna khazikpi amamba asibu thugairi. Aduga ibom sasu karisu nasungluba tawdana kari khudol pisige khana lakpana laikai pukrida hauba tharik tha adubu hekla sira khanna
lampak adomda kumtharei. Thabal faraba matam asida sit nana fajaraba lampak amadi chidaida horiba tairengi ujau aduga hek nakandana pukri ingnil uri laikai pukri aduso madu ubada ibom samomon minok amaga loinana jangsilai adubu ngasai makai machi amata lengdana leijiramba ujau adu masa mareng sing adu lingli tawba haurai aduga u makong marum adudagiso nupi amakhakna septhaduna ibom chabu yinghui ibom chamonda nungaina duna mana adwaida taramba chei asangba ama tawduna tharikha adubu lamduna hekadabagi tawri somdana sanasu wakal amada sak adoloshili hayengdi nongan baga mapuroibado gari ama thiba jatkani haibanina chakse toklega mahaki sthana khara leijaba ado mapuroibada pige khalibani asumna leiringi maning thongda kokok thilai maduda sanati mapureiba oiraboi ningduna thong adu pona thadabani adum ilao aduga chango hai adubu changlakpa kobudi leiti amuksu kokok thilakpa adudari phagi tawri boi ningdana nomi changlao haidana adumaksu hairi aduba handa musu changlaktaba adudari chotli tawa makhut ado fazana taithoklaga maning thong ado sat hangdoi ayingba nungsit amada lirili silakpada sanage haksangda nungsit aduna yeibada sanado mamitu ushinduna nungaiba adu mapung phana lauri adubu thangnaba mikupta maning asida kana sulaiti haibado khangning singlakpada mamit adu fat pangthori aduga kana leiribano haiduna kuyengi kana su uraktaba adudagi jingnaraduna thong adu lonsili aduga pona su chekna thazili chakhumda prap changlaktuna phamthei aduga hausikidubu mangla taibangla natragana babnara khalli asana khanduna leiringi mangonda khonthang makhon adu dang laurok pa makhol ama tarai maduda khangpre khangni chongkhali hantakti khangaudan sana khangkhibada kiri marak nakna leiriba thang suri adu ta paikhatli aduga tapna chakhumdagi haugalak thoglai makondi kaya thoktana saminoi karioi mapanda mangonda mi ama leibagi maongsu sanana phaurai makuta thang sori adu chejet paiduna makondi karimata thondana thorai asum makol adu so mangonda taramadagi mamang thonglomda tarai thonglongda changsilakpagumna sana matinda kut yothaduna huranba oirabaso thong hangturukpa aduda masanga thoksanaba thang asina thinge torukpadi thong ado hangtoklaga ibomcha hut leisilaklaga changai maduda sana makuta pairiba thang adu thingadobagi haitharakpani adubu mapuroiba oirambadagi yamna thuna thang adu nakanda oina haidokri aduga ibomcha su ingangakna magi nupida yengduna lei asumna mahaki nupi asena matau keramna thang asi paiduna thorak ibano haibagi wari pumbado liri ibomcha na so madubu kidanaba thembiduna chak chaminari aduga pothanaba changlakli adubu ibomcha mahak nupida utrabasu wakhaldi yamna nungairamdi mahakni heki chatluba tharikha adusu heglaktri aduga mahaki nupi asina aki akang phawramba asidana hena nungaihandri hayengsi kamdongna mahaki nupi bu thadoklamlaga gari thiba chatoino khanna ngehaki mamangda pukrida thokiba thongdokto mamita sangsang urai ibomcha sai adu tawduna tharikha adubu heklinaba hotnaringi mikuptudani tungdagi ukhong murumda lepamba mira laira khangdaba adu tamna thorai aduga ibomcha gi hek mamangda lepi aduga ibomcha gi manakong maya nakna amambasida ahibu kai horibra asi haiduna hairakpada ibomcha da tungda khanglei leithorakpani matam aduda musinmu ba amakhak leptuna leirambadu uhori aduga khudak asida phatlauna mangkhri ibomcha lawalu tolodu satli amukta su asiguma matau asi thengnarakdri aduga kanana su masiguma asi thengnabagi paw leikhidri aduna ibomcha ngakpuna loinena akiba amasu phaurai maramdi mahaki hek mamangda uriba ujau asi lengli haina humna mahaki maikai tamna changsilakpagumna manba asida ibomcha tharik thaduda haifet yengami adubu
ꯄꯟꯊꯕ ꯇꯧꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯦꯛ ꯇꯝꯂꯨꯔꯕꯗꯤ ꯐꯤꯕꯝ ꯆꯥꯔꯔꯣꯏ ꯈꯟꯗꯨꯅ ꯏꯕꯣꯝꯆꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯌꯦꯡ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯈꯛꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯈꯟꯗꯣꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯝꯗꯨꯅ ꯇꯨꯝꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯌꯨꯝ ꯑꯁꯤ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯗꯨ ꯏꯕꯣꯝꯆꯥꯅꯗꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯃꯠꯇ ꯈꯪꯍꯟꯗꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯛ ꯊꯣꯝꯃꯛꯄꯒꯤ ꯆꯠꯄꯒꯤ ꯖꯤꯡꯒꯗꯒꯤ ꯒꯤꯛ ꯅꯝꯃꯛꯄꯒꯤ ꯊꯣꯡꯗ ꯉꯥ ꯊꯥꯔꯛꯄ ꯑꯃꯒꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯐꯛꯂꯥꯡꯗ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯏꯕꯣꯝꯆꯥꯅ ꯊꯦꯡꯅꯔꯤ ꯑꯍꯤꯡ ꯑꯁꯤꯗ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯀꯤꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯣꯛꯏ꯫ ꯑꯗꯨꯅ ꯏꯕꯣꯝꯆꯥ ꯑꯍꯤꯡꯁꯤꯃ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯐꯈꯤꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯈꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯅꯥꯎꯗ ꯆꯪꯂꯛꯄ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯐꯤ ꯑꯔꯨ ꯑꯅꯥꯟꯕ ꯑꯃ ꯇꯧꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯁꯤꯟꯅꯔꯝꯂꯒ ꯒꯥꯔꯤ ꯊꯤꯕ ꯊꯣꯔꯛꯂꯤ ꯄꯣꯌꯣꯝ ꯑꯃ ꯇꯧꯗꯨꯅ꯫ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗꯁꯨ ꯏꯕꯣꯝꯆꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯄꯥꯝꯕꯤ ꯑꯗꯨꯅꯁꯨ ꯏꯕꯣꯝꯆꯥꯗ ꯃꯨꯟꯅ ꯇꯝꯊꯤꯅ ꯌꯦꯡꯂꯛꯄꯗꯧꯅ ꯏꯕꯣꯝꯆꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯇꯧꯍꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯥꯕꯨꯅ ꯉꯔꯥꯡ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯈꯨꯜ ꯑꯅꯤ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯍꯥꯖꯣꯟ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯌꯨꯝ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯀꯣꯅꯨꯡꯒꯨꯝꯕꯅꯤ꯫ ꯒꯥꯔꯤꯁꯨ ꯃꯈꯜ ꯃꯈꯜꯒꯤ ꯊꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯂꯤꯔꯕ ꯖꯤꯞꯁꯤ ꯑꯃꯈꯛ ꯈꯥꯝꯗꯨꯅ ꯂꯩꯕꯗꯨꯁꯨ ꯎꯔꯤ꯫ ꯃꯗꯨꯗ ꯏꯕꯣꯝꯆꯥꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯍꯥꯖꯣꯟ ꯑꯗꯨ ꯊꯣꯔꯛꯂꯒ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯀꯩ ꯇꯥꯟꯅꯁꯤꯒꯦ? ꯏꯌꯥꯝꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯃꯅ ꯍꯥꯏꯕꯗꯒꯤ ꯒꯥꯔꯤ ꯑꯃꯁꯨꯡ ꯃꯥꯃ ꯕꯥꯕꯨꯒꯤ ꯃꯆꯥꯁꯤꯡꯅꯤ꯫ ꯇꯥꯏꯔꯦꯟ ꯈꯨꯜꯂꯛꯇꯩꯔꯣ ꯅꯪꯕꯣ? ꯑꯧ ꯃꯥꯅꯦ ꯏꯍꯦ, ꯅꯍꯥꯟ ꯑꯩꯅ ꯏꯕꯥꯏ ꯃꯍꯝꯃꯗꯅꯦ ꯒꯥꯔꯤ ꯑꯔꯤꯕ ꯑꯃ ꯂꯩ ꯌꯣꯟꯊꯣꯛꯅꯤꯡꯉꯤ, ꯀꯨꯏꯅ ꯒꯦꯔꯦꯖꯇ ꯁꯨꯝ ꯂꯩꯔꯤ ꯍꯥꯏꯐꯦꯠ ꯄꯜꯂꯝꯕꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯏꯕꯨꯡꯉꯣꯅ ꯂꯥꯛꯏꯁꯦ꯫ ꯏꯕꯣꯝꯆꯥ ꯃꯣꯃꯣꯟ ꯇꯧꯅ ꯇꯧꯅ ꯃꯍꯥꯖꯣꯟ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤ ꯑꯗꯨꯒ ꯖꯤꯞꯁꯤ ꯑꯗꯨꯗꯁꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯖꯤꯞꯁꯤ ꯑꯔꯤꯕ ꯑꯣꯏꯖꯔꯕꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯔꯤ꯫ ꯃꯍꯥꯛꯅꯁꯨ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯕꯒꯤ ꯃꯈꯥ ꯑꯃꯗ ꯖꯤꯞꯁꯤ ꯑꯗꯨ ꯏꯕꯣꯝꯆꯥꯅ ꯂꯧꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯖꯣꯟ ꯑꯁꯤꯅꯁꯨ ꯁꯦꯜ ꯌꯥꯝꯅ ꯂꯧꯕꯤꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯑꯗꯨ ꯕꯟꯗꯣꯞ ꯊꯝꯕꯒꯨꯝꯗ ꯊꯝꯂꯒ ꯃꯇꯝ ꯑꯃ ꯊꯥꯗꯗꯨꯅ ꯁꯅꯥ ꯑꯗꯨꯁꯨ ꯍꯟꯗꯣꯛꯂꯒ ꯂꯧ ꯌꯥꯅꯤ ꯍꯥꯏꯕꯗꯒꯤ ꯏꯕꯣꯝꯆꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯔꯛꯇꯨꯅ ꯖꯤꯞꯁꯤ ꯑꯗꯨ ꯑꯌꯨꯛ ꯑꯁꯤꯗꯒꯤ ꯃꯍꯥꯖꯣꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯧꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯀꯝꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔꯒꯤ ꯂꯤꯂꯥ ꯇꯥꯔꯤ꯫ ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯊꯔꯛꯂꯕ ꯃꯇꯝ ꯏꯕꯣꯝꯆꯥꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯠꯇꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠꯇꯨꯁꯨ ꯖꯔ ꯇꯥꯁꯤꯟꯈꯤꯕ ꯆꯤꯡꯗꯣꯟ ꯃꯄꯜꯒꯤ ꯃꯔꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯏꯕꯣꯝꯆꯥ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯆꯪꯉꯝꯗꯥꯏꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯛꯏ꯫ ꯏꯕꯣꯝꯆꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤ ꯃꯤꯅ ꯇꯣꯡꯕ ꯍꯧꯒꯗꯧꯔꯦ ꯈꯟꯕꯗ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯈꯨꯠꯂꯣꯏꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯥꯝꯂꯛꯂꯤꯕ ꯑꯗꯨ ꯈꯔ ꯍꯦꯟꯗꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯕ꯭ꯔꯦꯛ ꯐꯥꯏ꯫ ꯑꯃꯨꯛ ꯃꯅꯤꯡ ꯍꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯍꯧꯕ ꯃꯄꯥꯗ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯕꯣꯝꯆꯥ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯅꯤꯡꯂꯣꯝꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯌꯥꯆꯪꯂꯛꯄ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯈꯟꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯁꯤꯠꯇꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯦ꯫ ꯏꯕꯣꯝꯆꯥ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯊꯦꯡꯖꯤꯜꯂꯀꯥꯟꯁꯤꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯣ ꯃꯁꯝ ꯖ꯭ꯋꯥꯏ ꯊꯥꯗꯕꯅꯤꯅ ꯅꯥꯛꯆꯦꯞꯇꯒꯤ ꯌꯦꯡꯕꯗ ꯈꯖꯥꯏ ꯈꯔ ꯈꯖꯤꯛ
machin manaton adumakhak uribisi. Waso amata ngangdi ibomcha so kaya thoina wari sajildi. Lambida so atopa mi kare so makhongna san gari na chatlaubanina ibomcha karimata di khanjindri. Adabu khulgi yum taba hek haurakpa adaida gari khamo hairaki. Aduga wa machat ama phawda makha taramdana nupi ado kumthaki. Ibomcha so gari ado thongnaba sem saringai laithorakpadadi nupi ado okhidri. Thoina gari dagi kumthaduna kuyeng yengbani adubu kanasu udri. Ibomcha aduki mate angakpa haibadu oiri adubu oiningba ama ojirasano yumdangdi yaurage khanna ibomcha yum tamna gari ado thaurakli. Thonganda hek changbagi mangonda sana thangbai ama tawduna phamduna leirami. Mapuroiba changlakle khangbada yamna harauna sana ado haugalai. Asamna babuna taglakpagi matung in matay manaw ane singa sidagide santok lambi layduna awaba khare makhaidi komlani khana nungaijari. Mataw asamna makoy ani gari asigi mapandagi chahi ani ahumdi nungairi. Saba thakpa komli adubo ikhang khawdana babu shire haiba pau tarai. Ibomcha mahaki mapunsida mangal ama pibiramba ahalni khana ahal adugi deba kirama yawu changlai adubo imung manunggi mina haibada babu numit nini humnigi mamangda tairen makhungda ta chatli kanagumba amaga wari adam sanabadawna tawi hairei. Ibomcha karigumba amadi tawri haibasi isingdi chingnari adubo kanada karibudi hairuni haibaduni. Ibomcha mahaki thabak makha adumang chathaba oina gari ado up down imphal phawba adumak cheli. Hek horukpadagi thobaduna numit tarapa phawba thobani. Nongmada anirak to thobani aduga khungang asida mathanta so thobanina mayamna yamna nungsina so sonbirami. Nongmadi nungshit nungsagi phibam phatte haiduna mi kaya matongdri. Halakpada su masini mi kaya itong tongdabanina ibomcha bit credit e haiduni. Imphal dagi haidarakpada numidang wairamgi pung ari mukti tarabani adobo gari na so yamna kana thoba yadabanina tamna thorakpana mahaki khul ado yoromdai asida pung mari makhai mukti tare. Mi anamanadi kumhauri adobo lamkhang amada hana ukragum tawba nupi amakhak gari aduda kakhalai. Maningda phamiba mi sing ado mahaki mingsel aduda sumsum yenglai. Aday sing ado sunupi aduda munna palapalap yengi. Tongiba mayam ado nupi adugi saong saban ado hainadaba phawma mali. Ibom chana mingsel aduda yengbada kaya makalam na udi. Aduga nupi ado sumasam ado mamangda zoi thadai. Asamna sungari ado thorambadagi gari ado khangchong dulaktuna yaraktri start mudkri. Ibom sa gari ado start haunadaba hotnai adubu headlight fawba ngan khidri. Tanja sadi khana ibomsa gari dagi kumtharai aduga engine yauriba adu hangdoktuni yengi. Karisu thoidokpa yadabadi udi. Mamsu mamsilabani aduna miso kaya chatri. Gari asida nupi adu ga tharaga punna miyoi taruk mukti tongli. Tongminariba atay nupi dodi. Nupi adugi maong aduda taladuna mathang kumtharai aduga ibomcha gi manakta sangai. Sanayaina Ibungo, kari yaramdragi nangi gari sibo. Mama, kaisu yadabadi udi. Kamay daw rin oisu khangdri. Adudi amugtang ilaga yengsiro. Hoy mama, ado amugtang ga ay yengkigi. Kari yadabano haibado. Hoy, ay koy suni swadi sumlegi. Tanja aduda mama macha amasu yauribani. Duga nupi edu madis sukungkum tharakti. Nakandagi adum uri, nupi ado leptana phamiba ado. Maduda, mama macha ado asumna wari sanarai. Macha nupi, ima, asigi nupi se ediyam kijay, mamay maong se. Ehe, ado may na haino ni mitani ni nangba. Ado bu tarabra khangdi, manungda phamliba nupi ado khare khazikling. Maduda masama tanta horon hauna khonglakpada mayam ado amugtang khangprak khangi. Ibomsa su kari tawburo khalli. Aduga mama adunadi icham chamna nupi aduna phamliba aduge manakta sangsilaga asumna hanglui. Ibema bu kadai no. Nupi adu yengba tabak yengi khombadi khomlakte.
ꯃꯝꯕꯒ ꯑꯣꯏꯕꯒ ꯃꯁꯛꯇꯣ ꯀꯌꯥ ꯐꯖꯅ ꯎꯗꯦ꯫ ꯃꯃꯥꯅ ꯑꯩꯈꯣꯏ ꯑꯇꯩꯁꯤꯕꯨꯗꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯒꯤꯅꯦ ꯄꯨꯟꯅꯅꯦ ꯈꯨꯡꯒꯪ ꯑꯃꯇꯪꯗꯩꯅꯤ꯫ ꯊꯪꯅꯕꯁꯨ ꯃꯝꯂꯕꯁꯨ ꯊꯣꯏꯅꯅꯦ ꯈꯨꯗꯣꯡꯊꯤꯕꯗꯤ ꯂꯩꯔꯣꯏ꯫ ꯑꯗꯣ ꯏꯕꯤꯃꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯩꯁꯨ ꯃꯥꯟꯗꯦ, ꯀꯗꯥꯏꯗꯒꯤ ꯌꯧꯒꯗꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯃꯩ ꯑꯗꯨ ꯅꯣꯟꯊꯔꯒ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯇꯥꯏꯔꯦꯟꯈꯨꯂꯛꯇꯩꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨ ꯈꯧꯇꯛ ꯁꯥꯏ, ꯈꯪꯍꯧꯗꯅ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗꯅ ꯃꯈꯣꯡꯅ ꯒꯝꯒꯝ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯑꯇꯩ ꯑꯗꯨ ꯏꯉꯛꯉꯛꯅ ꯀꯩꯗꯧꯔꯒꯦ ꯅꯊꯟꯗ ꯆꯠꯈꯤꯕꯗꯨ ꯑꯃꯝꯕ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯍꯪꯍꯧꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯅꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯗꯤ ꯃꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯐꯥꯎꯕ ꯃꯌꯨꯝ ꯌꯧꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯤꯟꯕꯤꯕ ꯉꯝꯗ꯭ꯔꯦ ꯈꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯁꯅꯥꯌꯥꯏ, ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯁꯨꯔꯦꯟꯗ꯭ꯔ ꯈꯛ ꯉꯥꯏꯔꯦ, ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯅ ꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯣꯝꯆꯥꯗꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯂꯩꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯅꯨꯡꯗ ꯌꯥꯗꯕ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯕꯗꯒꯤ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯁꯦꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯨꯔꯦꯟꯗ꯭ꯔ, ꯃꯥꯃꯥ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯗꯥꯏꯗꯩꯅꯣ? ꯑꯩꯈꯣꯏ ꯈꯨꯟꯗꯩꯁꯨ ꯃꯥꯟꯗꯦ꯫ ꯁꯅꯥꯌꯥꯏꯅ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯃꯔꯤ ꯃꯇꯥꯒ ꯊꯣꯛꯄ ꯂꯩ ꯖꯥꯠꯂꯣ, ꯑꯗꯨꯒꯤ ꯂꯥꯛꯏ ꯖꯥꯠꯂꯣ? ꯁꯨꯔꯦꯟꯗ꯭ꯔ, ꯑꯗꯨꯁꯨ ꯃꯥꯅꯤ꯫ ꯋꯥꯁꯨ ꯑꯝꯇ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ꯫ ꯃꯁꯝ ꯃꯎ ꯃꯅꯥꯎ ꯑꯗꯤ ꯀꯤꯕꯨ ꯀꯤꯒꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯑꯇꯩ ꯃꯤꯅꯒ ꯎꯔꯗꯤꯅꯦ, ꯑꯃꯝꯕꯁꯤꯗ ꯅꯨꯄꯥ ꯑꯩꯈꯣꯏꯅꯅꯦ ꯃꯊꯟꯇꯒ ꯂꯩꯔꯤꯁꯦ, ꯑꯩꯈꯣꯏ ꯁꯣꯏꯗꯅꯅꯦ ꯃꯤꯋꯥ ꯇꯥꯗꯣꯏꯅꯤ, ꯕꯗꯅꯥꯝ ꯆꯥꯗꯣꯏꯅꯤ ꯍꯥꯏꯕ꯫ ꯁꯅꯥꯌꯥꯏꯅ, ꯑꯗꯨꯃꯥꯏꯅꯁꯨ ꯐꯠꯇꯅ ꯈꯟꯒꯅꯨ ꯃꯤꯗ꯫ ꯑꯩꯈꯣꯏ ꯂꯩꯕꯩ ꯃꯥ ꯁꯥꯐꯔꯤꯅꯤ ꯈꯟꯗꯣꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯥꯔꯤ ꯑꯗꯨ ꯈꯪꯅꯣꯝ ꯅꯣꯝꯃꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛꯇꯪ ꯆꯞ ꯃꯥꯟꯅꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯐꯅ ꯃꯝꯂꯕꯁꯨ ꯒꯥꯔꯤ ꯁꯦꯝꯕꯒꯤ ꯃꯩꯉꯥꯜ ꯑꯃꯗꯤ ꯌꯥꯎꯔꯤꯕꯅꯤꯅ ꯑꯗꯨꯅ ꯐꯠ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯖꯤꯞꯁꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯝꯍꯧꯕꯤ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯁꯨꯔꯦꯟꯗ꯭ꯔ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯁ ꯐꯥꯎꯕ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯁꯅꯥꯌꯥꯏꯁꯨ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ, ꯑꯗꯨꯒ ꯌꯦꯡꯉꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯒꯥꯔꯤ ꯁꯦꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯩ ꯑꯗꯨ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯍꯦꯛ ꯅꯥꯀꯟꯗ ꯄꯜꯂꯤ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗꯁꯨ ꯃꯩꯉꯥꯜ ꯑꯗꯨ ꯇꯧꯔꯒ ꯌꯦꯡꯉꯤ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯔꯛꯏ, ꯑꯃꯅ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯩ, ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯑꯣꯜꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯇꯞꯅ ꯇꯞꯅ ꯑꯀꯤꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯁꯥ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯀꯝꯗꯧꯔꯝꯗꯣꯏꯅꯣ ꯈꯜꯂꯤ꯫ ꯁꯅꯥꯌꯥꯏꯅ, ꯍꯥꯏꯁ, ꯀꯩꯅꯣ ꯇꯧꯁꯤꯕꯣ? ꯈꯨꯗꯛꯁꯤꯗ ꯀꯝꯗꯧꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯤꯅꯣ? ꯁꯨꯔꯦꯟꯗ꯭ꯔ, ꯃꯥꯃꯥ, ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤ ꯑꯗꯣ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏꯅ, ꯃꯗꯨ ꯕꯨꯠꯀꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯅꯥꯌꯥꯏ, ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯅꯪ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯑꯗꯨꯒꯨꯝꯕ ꯂꯩꯒꯗꯧꯕ ꯅꯠꯇꯦ, ꯃꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯖꯤꯞꯁꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨ ꯐꯠ ꯉꯥꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯏꯕꯣꯝꯆꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯩꯉꯥꯜ ꯑꯗꯨꯅꯁꯨ ꯁꯥꯡꯅ ꯀꯥꯞꯊꯣꯔꯛꯈꯤꯕꯗ ꯑꯔꯥꯞꯄꯗ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯇꯣꯡꯍꯧꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯟꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯦ꯫ ꯃꯗꯨꯗ ꯁꯨꯔꯦꯟꯗ꯭ꯔꯁꯨ ꯁꯅꯥꯌꯥꯏꯗ ꯌꯥꯝꯅ ꯀꯤꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯌꯥꯏꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯣ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ, ꯑꯗꯨꯒ ꯏꯕꯣꯝꯆꯥꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ, ꯌꯨꯝꯗꯁꯨ ꯂꯝꯕꯤꯗꯁꯨ ꯑꯀꯦ ꯑꯈꯪ ꯅꯪꯂꯤꯕꯁꯦ ꯀꯝꯗꯧꯕꯅꯣ ꯈꯜꯂꯤ꯫ ꯁꯅꯥꯌꯥꯏ ꯃꯤꯐꯝꯗꯤ ꯍꯣꯡꯗ ꯏꯕꯣꯝꯆꯥꯗ ꯒꯥꯔꯤꯗ ꯀꯥꯈꯠꯂꯨ, ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯝꯆꯥ ꯒꯥꯔꯤ ꯑꯗ ꯀꯥꯈꯠꯂꯤ꯫ ꯁꯨꯔꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯁꯅꯥꯌꯥꯏꯁꯨ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯩꯉꯥꯜ ꯑꯗꯨꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯏꯕꯣꯝꯆꯥ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯌꯥꯗ꯭ꯔꯤ꯫ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯣꯟꯖꯦꯜꯗꯣ ꯅꯤꯛꯂꯤ ꯒꯥꯔꯤ ꯊꯧꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ꯫
Somdana mama macha amadi manau nupa thokpa makoi ahumdo amamba marak asida tapna chingdoldagi tholaiba thabalgi mangalda chatli. Janaka chatna ngasai makai manau nupa thokpa aduna hangbado amubi sukung kumde. Mahaki macha ado mathanong dapamduna phina kupsindana gangum chatli bani. Santosna Idaima kadawrage ba. Santos yam yongna ba amukta yongna ba sasi. Ado kadawrage hairu tamo ibom chahoi mamoina nungayaramaroi lana khalamani maramdudi hayo ba. Nang moina lana khankibana phabra natragana yumda tekta kaidana yobuna phabra. Matang asida Santos gari da tongminarakhiba sing ado mamita urei. Makoina karamba lang thaktuna Itaima asibo manghandoigi hotnaribano haida phatana khanba horei adobo thangnaba mikupta asamna amobina amuk hairei. Santos ngasi Itaima isase kainumai tawtawi laitin ongnarabar khangde. Noi tamona sathokpa matamna mai yauraga chatlodi adum haibani. Aisu maidine adum loinaraga chatbani. Ado aigi michidane yamna hainadaba akiba ma urakpadagini. Aina siresu changasu yumdadi yaurage khanane amamba sida laklibase. Matam aduda pikliba macha ado mamai chejit konsili aduga Santos khare chingnaba haurai. Mataima asina asamna kira iba asi ngasai nupi aduge matangda soidana oirangani khalai. Adudi Itaima ngasai nupi duge wahi makha taba nangdrigai mataimana fat khumlai. Iharido angang yaure yum amta yokhisi. Matang asida sap chana khangli pibam ase kamdongna oirakpano haibasi. Maduna maram oiraga Santos tuminale. Mahaksu khudak asida akiba phaurai aduga makha tana so hangludri. Dubu amam atheng marak asida mataimaki damakte thauna khrade phudorakpa haurai. Santosna Itaima adugi oirdi ka shukhaludo nanau yauri. Aigi mang thana chalo. Itaima aina Itaimagi yum phauba soidanane thingani. Hera aikoida moina pangki kihanbi yabrane. Adubu khongka mari manga thang mangada ngairi. Pali adumda mi amana tamna inarakpagumna makhol tarai. Maduda amubido chaplepi. Santosu saplepi. Amuksu makhol adu takhidri. Adudagi makoi ahumdo amu gam chatpa haurai. Phizida yepiba maket adu khetoktuna khetuna lakpa haurai. Adabu nag yet animakta sorot tawduna kana inarakpagi sahum adu makoi ahum tasingna kirakli. Itaima kadai angangdo piru. Itaima su chelo. Aduga isu chelaki. Amubi angag adu Santos ta sini. Aduga chenba haurai. Adubu yamna thajadaba maongda amubido thuna yangna chenkibagumna tawrai. Santosna angang su pambagumna tawrubaso yamna hena mahakna cheliba adu taptharapadawna tawi. Matam aduda Santosna mataimabu ngaikho haiduna khame. Adubu amubi madu tadabaga chapmanari. Aduga mahak adu kana adu makchenkri. Amama maraka oibaga hausiti makoi anidu khaibung tari. Aduga amubisu yamna kana chenbadi nati adubu onthorakpada manau nupa leiramdri. Lawai lutondo satkri amubi. Santos amade macha adubu kauraduna amu mamai adu leiduna halai. Aduga Santos su chenba ngamlaktraduna tamna sordo thabit honduna lai. Loina namatai ma adu na kauribado tarai. Madu makoini chatliba lambi asigi nakangi jingsiap asomdani. Mataima oiraboi ningraduna Santos angang adu pamduna chensili. Aduga uchan pambi amagi nakanda makuting thoraktuna sida chang o hairakpadawna tawrai. Maduda Santos to changsili. Matam aduna manak naksiluba matamdadi mataima oiramdri. Ngasai gari da tongminarakhiba sakhangdabi nupida oiramli. Madu ubada Santos to mamit tu chap yungkhatkri. Nupi adugi mamit ado lang truklangba ngorok ngoba mamit ado pangthorai. Matam aduda Santos to pungak ngakna kana laurai. Madu asomda matai manasto tari. Makon takhiba adamda chinsilakpa matamda amukso mahaki macha adu kappagi makhol tarai. Amubi leiba ngamdraduna kapli. Masa adugi maikai thirakpada Santos mamai adu musin mona kasilaga taduna leirami. Aduga manak adudana macha adu kaptuna leplaga leirami. Amubi macha adu bucheze konsinduna kapna mafam asidagi thorai. Santos adungai matam kharagi mamangda nisa yu thaksinduna chasinduna anamba matamda tairen ujau adugi makhongda haro maro onduna nisa sanaduna mafam aduda tawhaidaba kaya tawduna akibani. Madugi mahaina ngasidi
ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯕꯣꯝꯆꯥ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯈꯪꯍꯧꯔꯛꯄꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯅ ꯎꯔꯤꯕ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯄ ꯃꯥꯟꯕ ꯑꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨ ꯍꯟꯗꯨꯅ ꯀꯟꯅ ꯊꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯁꯨ ꯃꯤ ꯑꯃ ꯊꯣꯝꯕꯒꯨꯝꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯩ꯫ ꯃꯤ ꯊꯣꯝꯃꯕ ꯃꯥꯜꯂꯦ ꯈꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯗꯨ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯡꯉꯤꯕ ꯑꯅꯤ ꯑꯗꯨꯅ ꯏꯕꯣꯝꯆꯥꯗ ꯀꯟꯅ ꯊꯧꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯥꯡꯂꯣꯝꯗ ꯌꯧꯅꯕ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯏ꯫ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ꯫ ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯨꯕꯗꯗꯤ ꯁꯨꯔꯦꯟꯗ꯭ꯔꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯁꯨꯔꯦꯟꯗ꯭ꯔꯅ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯁꯨꯔꯦꯟꯗ꯭ꯔꯁꯨ ꯀꯨꯏꯕꯣꯏ ꯂꯥꯛꯄꯣꯏ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯥꯡꯒꯣꯟꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯁꯦꯡꯕꯒꯤ ꯉꯥꯊꯗꯨꯅ ꯂꯩꯔꯝꯕꯗ ꯁꯨꯔꯦꯟꯗ꯭ꯔꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯟꯅ ꯂꯥꯎꯔꯛꯑꯒ ꯆꯣꯡꯕꯗ ꯑꯆꯦꯟꯕ ꯒꯥꯔꯤ ꯑꯣꯏꯕꯅꯤꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯄꯗꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯇꯥꯍꯧꯔꯤ꯫ ꯏꯕꯣꯝꯆꯥ ꯒꯥꯔꯤ ꯑꯗꯨ ꯕ꯭ꯔꯦꯛꯇꯨ ꯈꯪꯐ ꯐꯥꯏ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯨꯔꯦꯟꯗ꯭ꯔ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗ ꯃꯀꯣꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯏꯗꯨ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯈꯟꯅ꯫ ꯑꯗꯨꯅ ꯁꯤꯔꯕꯁꯨ ꯁꯤꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯨꯔꯦꯟꯗ꯭ꯔꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯁꯨ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯊꯋꯥꯏ ꯃꯥꯡꯂꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯑꯃꯝꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯃꯩꯈꯨ ꯀꯌꯥ ꯑꯃ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯦꯗꯂꯥꯏꯠ ꯑꯗꯨꯒꯤ ꯃꯩꯉꯥꯜꯅꯗꯤ ꯂꯝꯕꯤ ꯐꯥꯎꯕꯗꯤ ꯎꯔꯤ꯫ ꯏꯕꯣꯝꯆꯥ ꯃꯃꯤꯠꯇꯨ ꯁꯨꯛꯇꯣꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯂꯒ ꯊꯣꯝꯖꯤꯜꯂꯛꯄꯗ ꯏꯕꯣꯝꯆꯥꯗꯨ ꯒꯥꯔꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯅꯥꯀꯟꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯊꯣꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯃꯨꯠꯈ꯭ꯔꯦ꯫ ꯁꯅꯥꯌꯥꯏꯁꯨ ꯃꯀꯣꯛ ꯑꯗꯨ ꯒꯥꯔꯤ ꯑꯗ ꯌꯩꯁꯤꯟꯈ꯭ꯔꯤ꯫ ꯏꯕꯣꯝꯆꯥ ꯌꯩꯁꯤꯟꯈ꯭ꯔꯕꯁꯨ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯃꯔꯥꯏꯕꯛꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨꯒ ꯇꯧꯔꯒ ꯏꯕꯣꯝꯆꯥ ꯇꯞꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯁꯨ ꯀꯕꯛ ꯐꯔꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯤ꯫ ꯃꯈꯣꯏ ꯈꯨꯜꯒꯤ ꯎꯖꯥꯎ ꯇꯥꯏꯔꯦꯜ ꯑꯗꯨꯕꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯞꯅ ꯑꯃꯨꯕ ꯃꯩꯈꯨꯅ ꯂꯩꯆꯤꯟꯒꯨꯝꯅ ꯄꯥꯏꯔꯝꯕ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯄꯥꯟꯗꯒꯤ ꯎꯔꯛꯂꯤ꯫ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯃꯨꯁꯤ ꯉꯥꯟꯕ ꯕ꯭ꯂꯕ ꯑꯗꯨꯅ ꯁꯅꯥꯌꯥꯏꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯅꯨꯡꯗ ꯐꯝꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯗꯨꯗ ꯄꯟꯊꯕ ꯇꯧꯗꯅ ꯁꯅꯥꯌꯥꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯕ ꯃꯩꯈꯨ ꯑꯃꯅ ꯖꯔ ꯇꯤꯡꯊꯣꯔꯛꯇꯨꯅ ꯁꯅꯥꯌꯥꯏꯒꯤ ꯉꯛꯁꯝ ꯑꯗꯨ ꯀꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯅꯥꯌꯥꯏꯒꯤ ꯅꯥꯔꯣꯝꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯂꯤꯊꯣꯔꯛꯏ꯫ ꯏꯕꯣꯝꯆꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯑꯃꯨꯕ ꯑꯗꯨ ꯐꯠ ꯃꯥꯡꯈ꯭ꯔꯤ꯫ ꯏꯕꯣꯝꯆꯥ ꯆꯦꯟꯁꯤꯟꯗꯨꯅ ꯁꯅꯥꯌꯥꯏ ꯑꯗꯨ ꯆꯤꯡꯊꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯤꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯌꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯔꯝꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯁꯨ ꯃꯩ ꯑꯃꯃꯝ ꯇꯧꯗꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯂꯝꯄꯥꯛ ꯑꯁꯤꯗ ꯎꯖꯥꯎ ꯑꯁꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯃꯤ ꯃꯊꯪ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤꯗꯒꯤ ꯃꯈꯣꯡꯅ ꯀꯨꯝꯗꯨꯅ ꯆꯠꯈꯤꯕꯤ ꯑꯃꯨꯕꯤꯁꯨ ꯌꯥꯎꯔꯛꯏ꯫ ꯀꯞꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯧꯔꯒ ꯊꯣꯛꯂꯛꯏ꯫ ꯏꯕꯣꯝꯆꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯄꯤ ꯁꯤꯟꯊꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯃꯗꯤ ꯁꯤꯔꯤꯕ ꯁꯅꯥꯌꯥꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯣꯝꯆꯥꯒꯤ ꯅꯨꯄꯤ ꯁꯅꯥꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯋꯥ ꯂꯥꯎꯅꯔꯤ꯫ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯕ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯑꯍꯜ ꯈꯔ ꯑꯃꯗꯤ ꯃꯄꯤ ꯁꯤꯟꯊꯕ ꯃꯈꯩ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯊꯋꯥꯏ ꯋꯥꯖꯔꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯅꯔꯤ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯌꯥꯏꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯎꯖꯥꯎ ꯑꯁꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯉꯥꯡ ꯁꯛꯄ ꯇꯧꯕ ꯑꯗꯨꯅ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯨꯔꯦꯟꯗ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯨꯕ ꯂꯥꯏ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯇꯥꯔꯛꯄꯗ ꯑꯗꯨ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯏꯕꯣꯝꯆꯥꯁꯨ ꯒꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯊꯧꯈꯤꯗ꯭ꯔꯤ꯫
Matang asida wari asi loijari. Wari asi pathokchaba matamda soikhila inkiba yaurabasu mayamna ngakpiyu. Aduga channel asida wari hapiningba ichol inaw yaurgasu mathakta pijariba akhiga WhatsApp number asida pau phaubidaktuna wari singbo hapiba yagadi.